Churachandpur Bazar dukan ama maina tumna chakre. Manipur amasung Myanmar anigi kamkhaida sathok chasin yabagi leiramba free movement regime FMR lauthokibagi mayokta naga singna sangsilakiba khongjang hena kansinnaba waref laukibaga loinana leiriba naga gi luf amasung naga furup apunba oina Ehou asigi damak sem saro haina United Naga Council na khangankre luf asigi Information and Publicity Secretary H James Hauna Thadorokpa Cherol Amanahai Nagagi Homeland border fencing Khaba amasung FMR lauthokibagi mayokta naga singna sangsilakpa khongjang imanung chana Manipur amasung India lengakta numit kunnigi matam thaduna thabak sing asi handoknaba khangankhrabasu lengakna tumina leishinba asi naga singi khongjang asi thawoide haiba takpani hiram asigi matangda ngasi pangthokiba Presidential Council meeting da kupna khanna nainaraba tungda border fencing Khaba amasung FMR lauthokpa haiba lengaki thabak sing asigi mathakta akanba khongjang changsinba nachana atai lambi leitabadagi khongjang changsinaba waref laubani hiram asigi batangda miyamgi khongjang kaya memorandum amasung pauche singda kaya rakhanna wafam kaya thamduna democratic oiba khongjang kaya changsinuna lakhibani housing matam henkhrabanina makha taba akanba khongjang sing changsilagani masigi damak UNC ga chatminariba lupsing All Naga Student Association Manipur Ansam Naga Women's Union NMU yauna naga gi leiriba lupsing amasung naga furuki mipung khudimana khongjang gidamak sem saba hauro ngasidagi numit mangani gi manungda changsin gadaba khongjang sing lautholagani haina cherol aduna makha takhi chlorine gas leak oirakpadagi Iraq ta Meeeoi truklom laikanakre Iraq ta laiba water treatment station amada chlorine gas leak oirakpadagi lai khurumba lakpa Meeeoi truklom hospital da pukhatuna laikanakre hairi report asigi matungina Iraq ki holy city tegi Naga Khamba Karbala haina khangnaba mafam amada chlorine gas leak oibagi thawdo adu thokhibani chahi asigi Iraqi city hariba holy city asida Meeeoi lakya lai khrumbal laknakhibani Iraqi health ministry gi maigedigi phongdorakpagi matung ina chlorine gas leak oibadagi hospital da pukhatuna laikanabagi masing puna 4.8 rom sukre adubu hospital da pukhatuna laikanariba Meeeoi singi marakta misi minagi paudi hojik fawbi oina lakpa leitri tangai fadaba section thawrang pumnamak Iraq government na paikhali hairi Mukesh Ambani ki photo utladuna Asim Munirna India da misal kapsinduna landagani phongdokre Pakistan ki field marshal Asim Munirna Asia ki khwaidagi sel paiba Meeeoi singi manungda ama oiriba Mukesh Ambani ki photo utladuna India da misal kapsinduna landagani haina aki akhang chawna pikre hairi America da Pakistan singi maming leiraba business singi akhanaba mifam amada Asim Munirna wafam asi phongdokhibani Asim Munir gi wafam asi supnagi India gi military gi mathakta khak landabagi mahuta economy infrastructure amadi ate atopa posak kaya da sulandaduna manghan tahan gani haibigi paujel amani hairi India da tariff thamlaga China da na karigi thamba ngamdribano hangnarakre Russia dagi thaulai haibigi maralda India da punna tariff chada yankhai thamjilaga India dagi hena Russia dagi thaulai riba China da America na tariff thamba ngamdribano haina mayek kai kaya dagi achobu wahang kaya hangnarakre hairi Malengi laiba kaya dagi America gi thawong adubu akan mamong yaningdaba phongdok narak lingai chairak asida America gi Vice President JD Vance masamang na China da tariff thamba yamna lubana hojik fawa thamba ngamdabani haina phongdorakre adubu China da su tariff thamnaba yamna kanna honari hojik leiriba phibam masida China da tariff thamjinba haibasi political amadi hiram kaya da yamna aruba lai hairi tasengnamakti America na China da tariff thamjinba ngamdriba si China bo America na kibadagini karigumba tariff thamjilurabadi khudakta pakhum piraktuna China na rare earth ki potlam sing America da pirakpa thingkiba yai maram aduna Trump na China da tariff thamjinba ngamdabani hairi Pakistan sokpadagi pendraba China kham thengna saurakre report India na chothakiba operation sindur da Indian Air Force na Pakistan gi fighter jet taru kapthaduna thugai ki haiba report mayek senglakpadagi Pakistan gi mapa oiriba China kham thengna saurakibaga loinana Pakistan gi fighter jet taru India na thugai ki haibagi chapchaba khudam changdam laiti haina phongdorakre hairi PTB World gi report amagi matung ina India na Pakistan gi fighter jet taruk thugai khre hairabasu hojik fawbagi oina fighter jet taruk kai khiba dugi saruk sing radar data amadi chapchaba khudam changdam India na hojik fawo puthorakpa ngamdri May 8 gi tara fawo chathakiba lan tha hum mapung phajilagli adubu India na fighter jet thugai khibagi khudam amata supiraktri adubu India gi air chief marshal Singh Hanadi Russia gi S-400 sizinaduna Pakistan gi fighter jet sing thugai khibani haina phongdorakhibani Ukraine na S-500 thugai kre tabada Putin tofong khangkidre Ukraine gi Butia unit ki lanmi sing na Russia gi khwaidagi advance oiba air defense system ni haina longnariba S-500 thugai kre tabada gi Russia gi president
Vladimir Putin nungsa thibaga loinena tawfam khangkidre haidi Ukraine gi wafam asina karigumba chumba oirabadi Russia na malemgi mitmangda A500 malemgi khwaidagi afaba advance oiba air defense system ni haina laudun lakibadu karishu oiramdre haina launaraklagani loinena Ukraine na air defense system S500 thugaire haibagi wan thokti Russia gi airspace ki lambi Ukraine yamna laina thugaiduna Russia da missile amadi drone sizinaduna paksana amangata thogan ngamlagani haina takpani Ukraine gi lanmi singna Russia gi air defense system S500 thugaikre haibagi video thagalakre Russia gi air defense system S500 haiba khulai asi yeknabana kapsilakpa matik meyai leraba hypersonic amadi ballistic missile sing kilometer 600 walingai degi detect tawduna paisinduna thugaiba ngamba khulai amani adubu Ukraine na khulai asi mamangda su thugaiba ngamkhre haina kayaro khana claim tawkhrabani haidi POK gi ichawda miyoi mapan hena sikre Pakistan gi POK gi manung chana lariba Gilgit amadi Baltistan hariba mafam singda ichaw thokpaga loinana landslide tawbadigi miyoi mapan hena sikre loinana ichaw sina maram oiraga Pakistan da pak chawna amangata kaya thokre haina su phongdorakli Pakistan gi nuclear khulai US na khudakta lokhatpa ngami Pakistan na India da nuclear khulai na landagani haina kayaro khana aki akhang pirabasu report amagi matung ina Pakistan da lairiba nuclear gi khulai sing US na matam amada hekta lokhatkiba ngami haina phongdorakli Ningsing biyabadi Pakistan da lairiba nuclear khulai sing na maram oiraga America matam pumbada pakhatuna lakhiba maram na US na 2011 gi mamangdagi Pakistan gi nuclear khulai sing matam amada hekta lokhatpa ngamnaba planning tawduna thamkhrabani haidi Asim Munir India na karigumba industrial gi mathakta dam sajilaklabadi manghan chahangani United States ki khongchatta lairiba Pakistan Army Chief Field Marshal Syed Asim Munir na Islamabad cha laibak adugi isingi right kidamak matikna batawduna matam chuppada ngak senbagi thabak chathagani haina Phongdokhibaga loinana karigumba India na industrial gi mathakta dam sajilaklabadi sungsoi soidana manghan tahangani haiki US ki Florida da laiba Trump ki Pakistani American furup singi member sing da wangang laduna Asim Munir na hai Kashmir asi Pakistan gi yamna maruiba amasung hakchin na lauba mafam ama oibaga loinana Kashmir gi hiram asi India manung gi hiram nate masi waroisin phangdriba malem gi issue amani Pakistan da based over ARY News na ngasi Chief Field Marshal Asim Munir na phongdorokpa wafam amabu palladuna India na industrial gi mathakta dam sarakpa laiba asina ngairi India na karigumba turel asigi mathakta Pakistan miyam gi mayakta khongthang asi lokholaklabadi makhoina sarakliba dam adu sungsoi soidana manghan tahangani hairi Pakistan Army gi luchingba asina industrial asi India da lairiba imung singi maral mathum nate India na turel asigi mathakta Semgat sagatpagi thabak chatharakpa matamda madubu thingnabagi damak laiba asigi matik mayai watana lei haina sumakhatana phongdokhi Pahalgam terror attack matungda India na Pakistan gi mathakta Operation Sindur chathakhibabu akanba mongda yaningdaba phongdokhibaga loinana Operation Sindur chathakhiba asi Pakistan gi mathakta landabani haina lawi Operation asina Pakistan gi ningkha tambabu khongoinabani haina su India gi mathakta maral kaya sikhi India na Pakistan gi mathakta karigumba makhal amatagi aranba thabak chatharaklabadi madugi mahai afaba khak oiroi Maduna hena pak chawna unkhatnabagi thawdu ama thoklakpa yai haina su India gi mathakta luchingba asina kihan khanganbagi thabak chathakhi Asim Munir na India amasung Pakistan gi marakta thokiba unkhatnaba adubu khamjenduna ingtappagi lambida puraknaba hotnabada US President Donald Trump na lawkhiba thodang kaya bu singthakibaga loinana Pakistan na yumlon nariba laibak singi marakta nungsi chana na leminabagi apamba adu US na mayek sengnang khangbi khairi Pakistan Army gi media wing ama oriba Inter Service Public Relations na thadorakpa warol amagi matung ina Pakistan Army gi chief Asim Munir gi anirak suba US khongchat na Pakistan amasung US ki marida hena achetpa mari leiragani hairi Iran amadi Russia mi paiba poknakre America gi President Donald Trump na chahi 35 dagi yeknaduna lakiba Armenia amadi Azerbaijan laiba ani gi marakta lan khamkhiba duna maram oiraga US ki yeknaba laiba oiriba Iran amadi Russia laiba na mi paibaga loinana tawfam khangdana leina krei thawong asina Iran amadi Russia gi mingchat lekha tarakhibani hairi Washington DC da lairiba mayumakai leitaba miyoi pumna makhudakta thadoktuna chatkinaba Trump na haikre America gi konung Washington DC da lairiba mayumakai leitaba miyoi pumna makhudakta thadoktuna chatkigadabani haina President Donald Trump na lauthokre hairi report asigi matungina mayumakai leitraba Washington DC da lairiba miyoi sing tang thoknaba hotnabada minung sigi mieng amata thamloi maramdi mayumakai leitraba miyoi singna maram oiraga Washington DC da thoaningdaba thodok wathok kaya thokpaga loinana crime kaya so hengalak lei Maram aduna mayumakai leitraba miyoi sing Washington DC da leiba yararoi makhoigidama Washington DC dagi yamna lapna leiba mafam amada leifam pigani loinana crime da generamba miyoi singna jail da thamgani haina su lauthorakhibani hairi mayumakai leitraba miyoi sing Washington dagi puthokpa ngamnaba official chamri yankhairom gi team ama semankhre makhoigidama afaba ana layengi khudongchaba leiba ten singda thamgani hairi
Commando personnel खरगी मथक्तसु एक्शन लौखलब्रा नुमित खरनिगी ममांगदा NH2 इम्फाल दिमापुर लंबी परिंगी इम्फाल ईस्ट डिस्ट्रिक्ट ना कोन मफम अमदा ड्रग का कोनना फाकिबा मियोय खरा थादोकपगी थौदोक थोखिब्रा हाइना पाउचे सिना थौदो अदुगी मतांग यावना थौदो अदुगा मरी लेनना इम्फाल ईस्ट की SP दा हंखिबा वाहंगसिंगी पाउखुमसिंग फोंदोखरबा मतुंगदा थौदो अदुदा चेनबनी हाइबा कमांडो के ऑफिसर अनि हेड कांस्टेबल अमा अमसुंग कांस्टेबल अमगी मथक्तसु लौखुटपम थोकपा एक्शन सिंग लौखलब्रा हाइबगी वाहंग चोंथोरकली पाउचे असिना थाजब याबा मफमदगी फंगबा पाउना हाइबदा DGP की माइकैदगी पुलिस ऑफिसर अमसुंग पर्सनल सिंगना चथरोइदबा थवंग चथारंबा अमसुंग ग्रेप मिसकंडक्ट तौबगीदमा इम्फाल ईस्ट कमांडो की SI अमा कांस्टेबल अमा थौबाल CDO की हेड कांस्टेबल अमा अमसुंग मसीदा अटैच तौबा 7 MR की जमेदार अमगी मथक्तसु एक्शन लौखतनबा खंगनखिबा लेरे हाइदि